ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯖꯨꯖꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯍꯧꯖꯔꯛꯂꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯧꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ (1980) ꯑꯉꯟꯕ ꯆꯍꯤꯅꯤ꯫ ꯁꯒꯣꯜ ꯃꯔꯤꯅ ꯆꯤꯡꯗꯨꯅ ꯆꯠꯂꯤꯕ ꯗꯣꯂꯥꯏ ꯑꯗꯨꯗ ꯕꯤꯟꯗ꯭ꯌꯥꯒ ꯔꯤꯁꯤꯒꯗꯨ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯇꯣꯡꯉꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯣ ꯁꯤꯠ ꯅꯥꯜꯂꯤ꯫ ꯂꯝꯕꯦꯜ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠ ꯑꯣꯏꯗ ꯎ ꯋꯥ ꯑꯆꯧ ꯑꯆꯧꯕ ꯍꯧꯔꯤ꯫ ꯂꯟꯇꯛ ꯇꯧꯅ ꯌꯨꯝ ꯈꯔꯁꯨ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯎꯏ꯫ ꯈꯨꯡꯒꯪꯒꯤ ꯂꯝꯗꯝ ꯑꯣꯏꯅ ꯇꯧꯏ꯫ ꯆꯤꯡ, ꯄꯥꯠ, ꯇꯨꯔꯦꯟ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯎꯏ꯫ ꯂꯝꯍꯥꯡꯒꯤ ꯁꯔꯨꯛꯅꯁꯨ ꯍꯦꯟꯅ ꯉꯝꯅ ꯎꯏ꯫ ꯕꯤꯟꯗ꯭ꯌꯥ ꯆꯍꯤ 23 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯔꯤꯁꯤꯅ ꯆꯍꯤ 32 ꯁꯨꯔꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅꯤ꯫ ꯂꯨꯍꯣꯡꯕ ꯑꯁꯤ ꯕꯤꯟꯗ꯭ꯌꯥ ꯃꯁꯥꯅ ꯌꯥꯅ ꯂꯨꯍꯣꯡꯂꯛꯄ ꯅꯠꯇꯦ꯫ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯒꯥꯔꯖꯤꯌꯟ ꯑꯝꯇ ꯂꯩꯇꯕ ꯃꯔꯝꯅ ꯕꯤꯟꯗ꯭ꯌꯥꯅ ꯂꯩꯔꯤꯕ ꯑꯣꯠ ꯐꯥꯔꯝ ꯍꯣꯝ ꯑꯗꯨꯒꯤ ꯀꯤꯌꯔꯇꯦꯀꯔ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯕꯤꯟꯗ꯭ꯌꯥꯕꯨ ꯔꯤꯁꯤꯒ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯛꯄ ꯑꯗꯨꯗ ꯕꯤꯟꯗ꯭ꯌꯥ ꯃꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯌꯥꯅꯤꯡꯗ ꯑꯗꯨꯃꯛ ꯂꯨꯍꯣꯡꯕ ꯇꯥꯈꯤꯕꯅꯤ꯫ ꯕꯤꯟꯗ꯭ꯌꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯔꯤꯁꯤꯒꯤ ꯃꯁꯛ ꯍꯥꯟꯅ ꯈꯪꯗꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯈꯛꯇꯗ ꯃꯥꯒ ꯑꯍꯥꯟꯕ ꯎꯅꯕꯅꯤ꯫ ꯕꯤꯟꯗ꯭ꯌꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯔꯒꯗꯤ ꯔꯤꯁꯤꯁꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ, ꯏꯪ ꯇꯞꯄ, ꯃꯥꯒꯤ ꯋꯥ ꯐꯖꯅ ꯇꯥꯕꯤꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯕ ꯑꯁꯤꯅꯤ꯫ ꯔꯤꯁꯤꯅꯁꯨ ꯕꯤꯟꯗ꯭ꯌꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯍꯥꯟꯕ ꯑꯦꯅꯤꯚꯔꯁꯔꯤ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯧꯅ ꯂꯩꯖꯕ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯄꯅ ꯀꯣꯟꯅꯊꯪꯗ ꯌꯧꯔꯛꯂꯝꯃꯤ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯒꯦꯠꯇ꯫ ꯌꯨꯝꯖꯥꯎ ꯑꯗꯣ ꯒꯦꯠꯇꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜꯒꯤ ꯃꯅꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯃꯤꯁꯇꯔ ꯒ꯭ꯔꯦꯁꯟ ꯍꯥꯏꯔꯤꯕ ꯔꯤꯌꯦꯜ ꯏꯁꯇꯦꯠ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯛꯏ꯫ "ꯍꯦꯜꯂꯣ ꯃꯤꯁꯇꯔ ꯔꯤꯁꯤ, ꯋꯦꯜꯀꯝ ꯇꯨ ꯏꯁꯃꯨꯠ ꯃꯦꯅꯔ." ꯃꯦꯅꯔ ꯍꯥꯏꯕꯗꯤ ꯈꯨꯡꯒꯪꯒꯤ ꯑꯆꯧꯕ ꯌꯨꯝ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯤꯡꯅꯤ ꯏꯁꯋꯨꯠ ꯃꯦꯅꯔ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯔꯤꯁꯤꯅꯁꯨ ꯋꯤꯁ ꯇꯧꯏ꯫ "ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯤꯁꯇꯔ ꯒ꯭ꯔꯦꯁꯟ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯟꯁꯛ ꯇꯧꯅꯩ ꯑꯗꯨꯒ ꯒꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯤꯁꯇꯔ グレꯁꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯂꯛꯏ꯫ ꯌꯨꯝꯖꯥꯎ ꯑꯗꯨ ꯌꯦꯡꯕꯗ ꯈꯖꯤꯛ ꯃꯟꯖꯨꯅꯅ ꯎꯔꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡꯁꯤꯡꯗ ꯀꯥꯁꯤꯟꯕ ꯍꯧꯖꯤꯜꯂꯝꯂꯤ꯫ ꯆꯥꯎꯔꯕ ꯀꯣꯔꯠꯌꯥꯔꯗ ꯑꯗꯨꯁꯨ ꯎ ꯑꯆꯧ ꯑꯆꯧꯕ ꯈꯔ ꯍꯧꯏ꯫ ꯐꯦꯟꯁꯤꯡꯗ ꯈꯥꯔꯤꯕ ꯌꯣꯠꯀꯤ ꯆꯦꯛꯄꯟ ꯑꯗꯨꯁꯨ ꯎꯔꯤ ꯋꯥꯔꯤꯁꯤꯡꯅ ꯌꯦꯠꯁꯤꯟꯗꯨꯅ ꯍꯧꯔꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯅ ꯌꯦꯡꯕꯗ ꯑꯍꯤꯡꯕ ꯄꯣꯠ ꯃꯥꯜꯂꯤ꯫ ꯆꯪꯂꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯨꯝꯅ ꯃꯁꯥꯗ ꯐꯥꯎꯍꯜꯂꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯎꯅ ꯁꯥꯕ ꯃꯦꯟ ꯗꯣꯔ ꯑꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤꯠꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯁꯥꯗ ꯌꯩꯁꯤꯜꯂꯛꯏ꯫ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯂꯤꯚꯤꯡ ꯔꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗꯅ ꯑꯆꯧꯕ ꯈꯨꯠ ꯆꯪꯅ ꯁꯥꯔꯕ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯃ꯫ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯐꯦꯔꯤ ꯇꯦꯜꯁꯤꯡꯗ ꯌꯥꯎꯕ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯗꯨꯒ ꯌꯥꯝꯅ ꯃꯥꯟꯅꯩ꯫ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯨꯒꯤ ꯋꯥꯡꯂꯕ ꯁꯦꯂꯤꯡ ꯑꯗꯨꯗ ꯐꯖꯔꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯀꯦꯟꯗꯦꯂꯔ ꯑꯃꯁꯨ ꯌꯥꯜꯂꯤ꯫ ꯃꯤꯁꯇꯔ ꯒ꯭ꯔꯦꯁꯟ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯤꯒꯤ ꯃꯐꯝꯁꯤꯅ ꯃꯦꯜ ꯍꯣꯜꯅꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯁꯤꯒꯤ ꯃꯦꯜ ꯍꯣꯜꯁꯤꯗ ꯒ꯭ꯔꯥꯎꯟ ꯕꯣꯜꯒꯨꯝꯕ ꯆꯥꯎꯔꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯅꯔꯝꯃꯤ." ꯔꯤꯁꯤꯁꯨ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ, "ꯌꯥꯝꯅ ꯐꯖꯩ ꯌꯨꯝ ꯃꯅꯨꯡꯁꯤ." ꯑꯗꯨꯕꯨ ꯕꯤꯟꯗ꯭ꯌꯥꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯝꯃꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯇꯨ ꯈ꯭ꯌꯧ ꯈ꯭ꯌꯧ ꯆꯨꯡꯉꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯁꯥꯡꯅ ꯁꯥꯡꯗꯣꯛꯂꯤꯕ ꯀꯣꯔꯤꯗꯣꯔ ꯄꯔꯦꯡ ꯑꯗꯣ ꯌꯦꯡꯕꯗ ꯏꯃꯝ ꯃꯝꯅ ꯎꯔꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄꯒꯨꯝꯅ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯍꯜꯂꯤ꯫ ꯕꯤꯟꯗ꯭ꯌꯥ ꯑꯃꯨꯛ ꯔꯤꯁꯤꯗ ꯌꯦꯡꯉꯤ꯫ ꯔꯤꯁꯤꯗꯤ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯅ ꯎꯏ꯫ ꯃꯗꯨꯗꯒꯤ ꯕꯤꯟꯗ꯭ꯌꯥ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯤꯕ ꯑꯗꯣ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯂꯅꯤ ꯈꯟ ꯑꯃꯨꯛ ꯋꯥꯈꯜ ꯌꯥꯡꯊꯣꯛꯏ ꯕꯤꯟꯗ꯭ꯌꯥ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯔꯨꯝꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯁꯨꯝ ꯌꯦꯡꯉꯤ꯫ ꯆꯥꯎꯔꯕ ꯗꯥꯏꯅꯤꯡ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯕꯤꯟꯗ꯭ꯌꯥ ꯀꯔꯤꯒꯤꯅꯣ ꯃꯔꯝ ꯈꯪꯗ ꯃꯁꯥꯗ ꯍꯩꯅꯤꯡꯗꯕ ꯐꯥꯎꯔꯛꯏ꯫ ꯗꯥꯏꯅꯤꯡ ꯔꯨꯝ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯆꯥꯎꯔꯕ ꯇꯦꯕꯜ ꯑꯃ ꯂꯩꯔꯝꯃꯤ꯫
Room aduda paliba thongnawgi u machet masising aduna mapandagi changlakpa maingal ayambana ngakthoknabana room manung ado khazik momda uhali. Mr. Grayson na haidaklami. Sina dining room ni. Matam amadadi segi dining table asida guest mayam amaphamduna harau saksaminarambani. Adudagi amuk kitchen da sanglak ami. Kitchen da leiramli poche sing ado ariba matamgi design oina tawi. Madudagi makoi ahum ado staircase ado kaduna first floor rom da laami. Staircase ado ubakna sabani aduna makoina khungthang ama thangba khuding makhol thoi. First floor adudagi hallway adugi nakanda bedroom mayam ama paringna sangna leirami. Magi oiba tongan ba ongda decoration tawrimi. Mathangdana room achoba amagi thong adu hangduna Mr. Grayson hairami. Aduga sina master bedroom ni. Room adugi mayayda sauraba phamung ama tharami. Phamung aduda khaliba kangkhal adusu ariba matamgi khut changna mayik haklaba kangkhal ni. Makoina ngasaidagi changlakpa room singdudagi manungda master bedroom aduna yengbada isada ipun phungatpagumna faholi. Bedroom adugi decoration amadi leiramliba poche singada uriga resin hairami. Aina pamjaba haidu thoki. Yana fazi. Adugi matung library aduda amuk changla ami. Wanglaba bookshelf mayam ama leirami. Library manung adudi nung samangal phangbada wana thokli. Mamso yamna mami. Madugi matung iroi loiba oina garden amada amuk laami. Liraba chauraba o makhal kaya ama hawi. Hei pambi amadi lei pambi sing aduso fazana yengsinbidabagi yamna songna uri. Yum adugi mapum sing ado loina yengba loiraba matung Mr. Grayson hairami. Mr. Risi kai khali yum se pamlabra. Bendiada sengna yum adugi saktam sing ado ubada masada langtaknaba ama faurabani. Adubu Risina yum ado khoida zaba matau ado ubada wa ama fauba haiba ngamludri. Risina amukhomi yam pamle atuba matamda aikoi yum sida yam thuna settle dawna honaragi. Asamna haiduna yum adugi mapu legen oina Risina oiri haibagi che sankhra sign tawrami. Living room aduda Risiga Mr. Grayson gado. Makoi anina adumna living room aduda che changado sign tawrari ngai tanja aduda Bindiado yumzau adugi manung ado hairap sum chattu yingami. First floor ki corridor paring aduda sum lakpada uri. Room amagi manung da nupa amagi picture amakak wall da theliba ado. Divyasa room adugi manung da changlaklami. Atoba potjay kari legi khanna. Madam aduda amuksu uri. Achoba picture ama wall da thelaga leiramba. Picture aduda uri. 18th century matamgi nupa amakak. Nupa ado hek yengbada yamna sathiba mi mali. Aduga magi mamit ani dunasu bendiabu tanaduna yengbagum tawri. Picture aduda uriba nupa adugi munna yengba miyeng aduda bendiagi masada aki tujungba phawhan khidabadati. Picture adugi manakta changsili bindia aduga picture adugi makha oirabna iramliba waising adu pai. Sir Hilary Eastwood 1823. Bindiana picture aduda munni yengduna leiringai tanja aduda magi nakongda taraklami kanaguma miyoi kharana laptakna juja tawnaba murum sonnaba wari sanabagi makol. Bindia matung fat ondari yengi adubo romanung adudadi ihang hangi ma matung tani leiriba thangnaba mikopta amukso nasonana tarai nupi amagi khonjana lai sonbagumna ngurung ngangnabagi wahi khara hairiba ado. Bindia pisum suksanana bunna tananaba hotnari makol ado kadaidagino lakpano haina. Adubu naksanbadi adumak ngamkhidri. Mana adumna leiringai tanja aduda room adugi thong ado kokok haina thinbagi makol taraklami. Bindia fat thongnau ado leiriba maikai adumda yengi. Matang chapsana thongnaugi mingsel adugi mangalda nupi amakhakna mangonda bunna yengnamlaga fat mamai ado lukthaduna pakthakiba ado Bindiana nasipnana uhowi. Jingnaba amaka loinina Bindiado thongnau adomda laktuna thongnau ado fatahangi. Adubu thongnau adugi makhadadi corridor da taga berendar gumba amata leiti.
Thongnau adudagi yengtharakpadasu garden adu irai laina uri. Garden aduda hauriba chauraba hainau pambi adugi anemba masa amada yalaga sariba swing ado Bindiana hek ururi. Henengak ibadi swing ado kanagumba miyoi amana famduna sanabagumna tapli haraga leiramba aduni. Bindia handakte khajik akiba phaurakli. Thongnau ado thingjilamlaga prap tawna room adudagi khonglai thuna thore ima. Bindia mana makhada kumtharekpa matamda Risiga Mr. Grayson gadu chesang sign tawba loiramli. Mr. Grayson hairaklammi. Next week dagi teba horo. Aisu chesang singse office tam ta purukigi. Ai halam lagi. Noisu hananaba dawroko. Ase hairam laga chakri Mr. Grayson. Mr. Grayson na hek chatkibaga Bindia magi nakong da taraklammi. Handati mayak sengna khonjal aman hairakpado. Chatkro. Bindia khangprek khangna tung ondori yengi. Handak sukana sulairamdi magi matungda. Numit adugi nungtilni. Bindia ga risiga su mayumda hananaba haina. Yumzau adudagi thoraklami. Makoi anina get mapa hek yawbaga thengnari. Ahal oiraba nupa amakhak yum adugi get uwangbada. Leptuna makoi anida pakhatna yengliba ado. Nupa aduna sangsinduna hanglami makoi anida. Nakoi anina. Yumzau asil laigani haina laklibado. Onthokna wakhal thelida. Yum asida laibada. Apha nungaigi thodok thokadaba nati. Yum asida laigi hairabasu. Hana phajana yum asigi maramda thidoklaga laiba yadabra. Risida na fetawna komi. Uncle, akoy su yum se real estate agent amaga tanaraga laizabani. Kaisu nungnang ningai di oidabra khalle. Asika hairamlaga bindiaga Risika du nupa aduda hanna yenglamda adamak lagli. Makoy anige sagol gari manak aduda. Bindiage nakongdadi adamak taduna lairi. Hal nupa adugi wahay ado. Khalai wagi nakong aduda wakal kaya ama. Yum aduda makoy anina laibada kari thawdoku thokadaba. Asam na tawna hapta ama housing kri. Bindiaga risiga su yum asida makoy gi mapot machay sing ado. Loina suna puraktuna leirari. Makoy na ahanba yum aduda leiba numit adugi numidangni. Makoy gi bedroom da. First floor gi master bedroom aduni. Pochay mayam ado lo shilubagi waraduna tumnaba tawringay tanja aduda. Makhada ground floor da karigumba makhol amatariklami. Bindiana hairam. Makhada makhol amatay. Karino yung lubana faroidra. Risina komi. Pochay mafam jana thamdabagi ne. Nemaida taki boirangani ba. Bindia amuk haireklami. Adu oiramadi phai. Madu natraduna ne huran bagumba changbo oiranganadi birakani ko la obase amta makhada kumlaga yenguse ba. Resisu yam tana khummi. Hoise lao kumrase khada. Ase haidana makoy anido bedroom adudagi thoraktuna makhada ground floor da kumtharaklami. Matam aduda uri. Living room adudan light bulb amakak pokhaiduna glass maset lay maida taduna leiriba ado. Madu ubada bindia pakana machina soli. As sidi kamay tawriba. Resina kumbi. Malaba bulb oibagine. Warranty loirak tawrid. Yari. Mathakta karasi. Tumurasi. Ehuhabane adri. Asam na haina dana makoy adi mathakta amuk karaklami. Makoy gi bedroom adugi thongado hangduna room manungda makongdo hek kansinba bikup aduda. Bindiagi na kung datarak-lami, konjal ama na asam na hairikpado. Kuya soida na sirani. Bindia sorado sang no konto aduga mapukning na kali. Kaino ay ginakong datari ba? Konjal mayam siba. Ahingi matam ni, bindiagi manglanda ang agpatawdo ama ka urami. As floor gi corridor paring aduta tab na asam chatli bindia. Isik-sik pa, makol ama tatada pa mafam aduda magi kungtang makol aduna ninduna tay. Mapam ado mamsiyam na mamni. Koridor gi asang ba paring aduda lantak tawna musi blab kreso thali. Blab sing aduda gi thorak pa mangal sing aduna tana atay ato pa mangal amata fangdi mikup aduda angag macha ama kakna laudu na kapagi makol mapam ado punin lili. Ngaybukan biyo. Kangprek kangi bindia mikup aduda urak lami. Koridor paring adugi aroy bada nupa macha amakak
tubak tasinduna masa thak thak nikna kina phamleba ada nupa macha adugi maithong ado kaplubagi ichot chotli fizol adu sumalli segairi aduga kanbiyo haibagi matagom nupa macha aduna bindia lomda makutto tingthori bindia khonglei thuna nupa macha adugi manakta changsili adubo mana angang adugi manak yobang nangdringi amamba marak adudagi wangdrang wangba akibaga saktam phanglaba yamna sathiba manba nupa amakhak thoraklami thangnaba mikupta nupa aduna angang adubu masa sagal adu paiduna laktuna sorosoro singlaga satki amamba marak aduda bindia su khonglei thunu cheli angang adubu kaluge khana adubo amamba marak adudagi nupa amagi khonjal na lawai lakano chadkhro mafam asdeki chakro chadkhro khonjal adu taibang phauna tarakpa aduda bindia mikap khangthok thoraktuna phukhagali sor adu tani tarik hoduna akoi badu yengi risidi magi nakanda adumak ningaiduna tumli mikop aduda ising khawranglak aduna bindia do phamungdagi tapna kumthai aduga makhada kichenda ising lawba lakami chawrba yumjau ado ayuk nungthilgi matamda pukning huna fajarabasu nungdangi matamdadi adukki matik akibagi saktam oiri kichenda sanglaktuna filter dagi ising yaraga good thai bindia mane ising thaklingai tanja aduda tunglomdagi kanagumba miyai amana mangoda munna yengduna leibagumna masada faholi ising do thakpa loiraga bindia matungda tapna onduri yengi adubu kana suleiramde mafam aduda bikup aduda magina kongda sutari khonjal amana sonthangna na kaurakpa bindia masamgadu chapsap yungbagumda tawi akiba pumba fazalaga kichenda thoraktuna staircase adu correctly mana staircase adu correctpa aduda magi matungda mihoi ama inarakpagumna magi masada adumuk fauri thangnaba mikupta magi matung oina staircase aduda kanagumba mihoi amasu karapagumna magi khongthang makhol nataba atoba khongthang makhol amasu taraklami bindia chatpadu chaplepi mana leplaf phawbada adubang tari atoba khongthang makhol ama khongthang makhol ado nagna asum tarambadagi tapna asum lapthoki bindia matung onduni yengi living room aduda may ngana adumak thali mayngan aduda uri living room gi thong ado maya karap torumba ado bindia tapli staircase ado adumak kumthareklami mana staircase ki aroiba step aduda makhongdo hek thangbaga khangauda ahuba makhol abaga loinana thong ado gamlawna sapukana thingjinjaki matung fat only bindia aduga makhongdo gangam thuna thangduna staircase adu karaktuna first floor ado yorabada bindia do bedroom aduda sangduda phamung adu thuna kakhatki aduga blanket aduna makok yongna singkhatuna tumba themi mathangi numitki ayukni breakfast saraba matungda office ki aruba meeting ama lei haiduna risidi ngana office satkri bindia matomta lei hore yum aduda tawgadaba thabak sing tawraba matung bindia so library adomta laktuna wari lyric sing ado sumsum yenglami mara sumsum yenglakpada lyric angmakak thengnarami Hilary is world iba the girl hariba lyric asini bindia mapukning da tapna soli yung masige mapuna inamba lyric ni siri asi haiduna lyric adugi cover aduda hairap yengi cover aduda utliba picture adu hek yengbada akiba pokpa saktap oina tawi picture aduda yenglega masada karino khangdaba ihul ama phaurai madudagi bindia lyric adu fat thanamlaga library adudagi thoraklami mana library adugi thong adu hek thingjinbaga library adugi manungda kari no pochai sakhaibagi langkhaibagi makhol taraklami bindia thong adu amu hangduna magak tamak manungda lisalaga yengi manung adudi karisto mapok kaida adubu bindia gi wakhalna chingjari kachin oiram lehoba mallaba chair ado library adugi mayai chapsana leiramba adudari bindia chair aduda ngakchana na mundi yengduna lei mikup aduda magi nakongda sutari kanagoma miyoi khara jujaja tawna murum sona wari sanabaki makhol khonjal ado munna tasiluba mikupta library manungdagi tarakpa makhol oina tawi khangningba aduke mayaina bindia library manung aduda amuk changlaktuna kawi kana leige si manungda mi leibro hauji wari sanari do kanano adubu kanasto mage pakum pirakti jujaja tawna murum sona wari sanabaki makhol dasu hena kankhalai adubu mayek sengna lausin badingamte second kharagi matung living room aduda natraga
Kisalomda angang khara nok khena wari sanabagi makhol amamuk taraknami. Bindya library ki thong adomda amuk fat yengi. House da mana changlak kiba thong ado manungdagi lok tawduna leirami. Mana di lok taw kiba leiti. Madu ubada Bindya masado ipun phungat pagumna tawi. Sort tanik honduda thong adomda lagi aduga thong adugi lok to hangduna panda thoki. Bindya na library adugi mapan hek thorakpaga living room natraga kitchen tarakpa angang singna langbagi makol adu chap lepkri. Amuk hana tarak khidri. Masado cheng khaibagumna thak thak nikna magi room adomda laami aduga phamungda kaduna phamlaga leiki. Wakhal mayam ama khalli magi makok macha aduda tasengna yum asi thawai miral kayagi sanafam oiribra haina yamna chingnari. Adubu kamdongna magi chingnaba ase kokhangani. Thangnaba mikupta magi bedroom adugi thong ado mapandagi kokok haina thilaklami. Bindya thongumda fat yengi. Ngeha wakhal khali kana oirangbuno haina. Risi oirangani khan phamungdagi ma fat kumtharaga thong lomda lakli aduga lok tawsuliba thong ado hangduni yengi. Kanano haina. Adubu mapanda miyoi amata leplamdi. Madugi mahut ing lawba. Nungsit ki sawum amana magi masada bang yaisilai. Lawai luton gi samna chap chap yengmagam tawi Bindya. Thong ado fat thingzangi hek tobaga. Karigamba posak amana yanduna leibagumna thingzilu haiba yaramdi. Adubu yalipa postak adu karino haibasu magi mamina ubang ngamlamdi. Bindya magi araiba pangal puthoraktuna thong adu thingjinaba hotni. Upai leitraba adudadi kari tawsige khan thong aduda chumjung yengduna leiringi. Tanjadu thong ado sapukan na masamatomta gamlauna thingjinjaki. Mathangi numitni Risi thabak chatkri. Bindya na living room ado somloishinduna leiringi. Makoy yumgi gate nakanda ahal amakak famduna leiriba ado uraduna Bindya do gate managda laami. Famduna leiriba ahal ado makoyna ahanba yum asi yengba lakpada makoyda warning pirakhiba ahal aduni. Bindya na kawi. Uncle, ahal ado fat yengkhalai. Bindya ubada ahal ado nokningdana nokfit tawraga haidai. Hello. Ahal ado yengbada sada thaktabagi mayang yamna kangsinbagumna uri. Magi matau adu yengba nungaitraduna Bindya na asumna hai. Uncle, yung manungda sangluse. Chara ko fira ama thaklaga ngihak sum aiki wari sana uncle. Uncle adu khonjal likli hairaknami. Yarani bema. Ay sida sum phamgi. Noi ki yumdo. Ay manungda sangpa tali. Bindya na amuk hairaknami. Please uncle, ay bu nachamang ni khanbiyo. Asamna Bindya na taklaba aduda uncle adusu upay leita yum adugi manungda changla ami. Yum jaw adugi main door hangduna manungda hek changlakpaga makoygi masada ing lawba nungsit ki sawm ama phanglakhi. Bindya na uncle adubu kitchen da pusinduna famhalli aduga chaga chanabaga achapot khara semduna pijarami. Bindya so uncle duga opposite oinina chair amada famduna hangi. Uncle di yung masigi madamda wari khara khangma mali. Yaragadi wari singdo engonda sulibiyo uncle. Bindya gi wahi adu hek tabaga uncle ado masa ado nervous oibagumna tawri aduga magi akoibada kirup yengi makoy ani nataba atopa kanalay khanna. Uncle ado lali tawna hairaknami. Sigi yumse mi leiba ngamba nati yumsigi wari yamna lay. Bindya na ngaksanana. Karamba wari no uncle? Yung sige manungda thawai miral amalay. Hairiba thawai miral aduna atopa mi amagi. Thawai miral chuptuna hingbani. Yariba makay karathuna. Nangi nupa aduga. Yung asit hadugtuna chatkibna bato. Wahay adu hek hairam laga uncle ado wamaka taramda. Puk hawgatuna prap thoki. Uncle aduna yum adudagi mapan hek thoki baga Bindya gi nakongda amukso sonthangna na tarai khonjal amana hairakpa. Jomme mana hairibado. Numit adugi ahin longyay ni. Bindya su Risi su yamna nungay na tumli tanjadada living room adomda arumba pot amakak na may tabagi ahoba makol amathorakpa aduda Bindya mika pat thorak nami. Risi din na makon ado tadabagum na ningay na tumli. Risi na nungay na tumjariba ado hawdok ningdraduna Bindya pamungdagi kumtharaktu na
living room adom da laami. Makon ado karino khangingbana. Living room adudagi karisu tawramde. Ahongba amatta leiramde. Madudagi Bindya do kitchen lomda amuk laami. Kitchen manung changlakpa aduda uri. Rekta thanamba kolik mayam ado leimaida loida taduna sakhaiduna leiramba ado. Bindya mabukningda khali. Karomdagi nungsit changlak lisano. Asumda khana pochai singado leimaidagi kukatli Bindya. Tanjadida kitchen ki rek manakta leiriba ariba mallaba sizna khidaba kuiraba. CD player ado matomta on tawsare duga. Tabada akiba pokpa nupi amagi khojal na isai oina saglai. Soidana sirani nangdi hat khragani soidana. Jab manaba isai mayeng asi hanjin asum salakpa aduda Bindya maso tu kyaw sung tabangam latrudana kona thangda Bindya na CD player ado fat off toki. Sor amugtang sangna hontok lami Bindya adoga mamay ado fat layduna kitchen dudagi thoki towi. Mikup aduda amuk su uri. Angak pasaktam ama Bindya gi mamitta. Kisan gi thongsin adugi wang mada nupa amak mangonda munna yengduna leptena leiriba ado. 1,800 metam gi pizon set panupani. Amba mamarak aduda mamisami oina. Uba nupa adugi masak Bindya na laksan bangamde. Bindya konjan nikna hangi. Nang kanano? Nupa adu kumdi, madugi mahut Bindya gi marak tamna, makong na talap na thangzilai. Madu ubada Bindya mamit adu jajet ushilaga kanalawi. Ay bukan biyo, Risi, please help me. Bindya gi konjal adu Risi na sumikap thorak batanja oibani na tari. Pamungdagi prapra kumthaduna, Bindya gi konjal adu gi maikayda jinsilaklami. Bindya na kitchen gi kachil amada mamit jajet ushinduna, lauraga kaptuna leirambadu ubada Risi na Bindya bu konsinbi. Bindya, kaidorage? Ase, hayo ba? Kaidorage na ba? Bindya mamito ushin na kumi. Sida nupa malayarami. Thainagi bijon silaga. Aduga CD player sisu. Masama tomdo isay saglai. Risi magi akoy badu yengi adubo. Bindya na hariba nupa adu di layba urumdi. Nang hariba nupa do laydida sida de. Bindya mamito tap na pangdo ni yengi kanasu layramdi. Risi na hayrak dami. Kanamta layti. Nangi wakal na warangani. Lao, matata karasi. Asam na taw na Risi na Bindya bo sambiraga. Mathagta bedroom da karak dami. Mathangki numit ki ayuni. Breakfast sana Bindya na ngarang uncle aduna hayrak kiba wahi sing ado amata chithada Risi da loina tamthok lami. Wari sing ado taraba matung da Risi. Mr. Gerson ge manakta la ami. Uncle adu ge madam da kari no khara hangi khana. Risi na hairami. Mr. Gerson. Akoy uhum na nongma akoy gi yung gi get da thengna kiba. Ahal adu ge madam da wari khara khangningi. Mr. Gerson na kumme. Nang na harisi Mr. Thompson bra. Nongma nang amadi nang giloy na beda yung adugi maramda wa khara hayrak kibanu padura. Hoy, maburi. Sorry. Mr. Risi, Thompson day. Ngrang ehing heart attack to budagi laikidri. Asam na hayrak pa adudagi Risi da wakal wa na Mr. Gerson gi manaktagi halak lami. Moina layriba yung adugi maramda warning kaya piramba biyoy amabu khudakta hekta laikidaba haibasi kharata oirabaso jingnafam thokpani. Asam na tawna matam khara haukri Bindya na nungdang khudingi aki akhangmagi oiba thawdok khara adumak thoi adubu Risi da di THAWAI mirel aduna henjinbang gamdabugum da tawri. Masamakta aki akhangi thawdok amata thengnadrabanina. Risi di yum adu tamnai natraga THAWAI abana senaduna leiri haiba na chingba wari kaya ado thajaramni. Adubo Bindya di masamakta thoknaba thawdok oibana nungdang khuding masada akiba ama loina duna adumak leirami. Nongmagi matamdo sumsum haukibana loinana Bindya amadi Risi makoy anigi marakta ungkhatnaba kaya amasu leiraki. Dongmadabit amani breakfast starting ay Risi na hayraklami. Ay wet champion city da dabit humni ki oiba business trip ama jatkani. Nang yumsida na tomta lehoba yadoy na draw. Bindya su sontang na kumi. Hoy, lehoge. Asam na haizabagi wani Bindya do yung aduda matomta lehoba di kiribani adubo. Igo ka hena wangkibo oibana magi mapuroy babu kamdabani. Risi na wet champion city da
ꯆꯠꯈꯤꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯅꯨꯡꯗꯥꯡ ꯗꯤꯅꯔ ꯆꯥꯔꯕ ꯃꯇꯨꯡ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯕꯤꯟꯗ꯭ꯌꯥꯗꯨ ꯕꯦꯗꯔꯨꯝꯗ ꯂꯥꯛꯇꯨꯅ ꯇꯨꯝꯕ ꯊꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕꯅ ꯇꯨꯝꯕꯗꯤ ꯌꯥꯔꯝꯗꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯕꯒꯨꯝꯅ ꯃꯥꯒꯤ ꯃꯁꯥꯗ ꯑꯗꯨꯃꯛ ꯐꯥꯎꯍꯜꯂꯤ ꯕꯤꯟꯗ꯭ꯌꯥꯗꯨ ꯋꯥꯜ ꯑꯗꯣꯝꯗ ꯃꯃꯥꯏꯗ ꯑꯣꯟꯁꯤꯜꯂꯒ ꯁꯦꯞꯅ ꯍꯤꯞꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯥꯀꯣꯡꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯁꯣꯔ ꯍꯣꯟꯖꯤꯜꯂꯛꯄꯒꯨꯝꯅ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯛꯂꯝꯃꯤ ꯕꯤꯟꯗ꯭ꯌꯥ ꯃꯥꯒꯤ ꯃꯤꯍꯨꯜ ꯃꯈꯣꯜ ꯑꯗꯣ ꯍꯧꯅ ꯆꯣꯡꯂꯛꯂꯝꯃꯤ ꯀꯤꯕꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯇꯞꯅ ꯍꯪꯉꯤ ꯀꯅꯥꯅꯣ ꯄꯥꯈꯨꯝ ꯑꯃꯠꯇ ꯐꯪꯗꯦ ꯁꯣꯔ ꯍꯣꯟꯖꯤꯜꯂꯝꯕ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ ꯑꯀꯤꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯕꯤꯟꯗ꯭ꯌꯥ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯗꯨꯅ ꯔꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯏꯁꯟꯕ ꯊꯨꯡꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯁꯣꯔ ꯑꯃꯨꯔꯛ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯕꯤꯟꯗ꯭ꯌꯥ ꯑꯗꯨꯒ ꯕ꯭ꯂꯥꯡꯀꯦꯠꯇꯨꯅ ꯃꯀꯣꯛ ꯌꯧꯅ ꯁꯨꯞꯆꯤꯜꯂꯒ ꯇꯨꯝꯕ ꯑꯃꯨꯛ ꯊꯦꯝꯃꯤ ꯇꯟꯖꯥꯗꯨꯗ ꯕꯦꯗꯔꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯊꯥꯔꯤꯕ ꯃꯜꯂꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯁꯥꯏꯗꯒꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯎꯄꯨ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯏ ꯅꯨꯄꯥ ꯑꯃꯒꯤ ꯐꯤꯕꯝ ꯃꯨꯇ꯭ꯔꯤꯅꯤ ꯑꯃꯝꯕ ꯃꯔꯛ ꯑꯣꯏꯕꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯏ ꯃꯁꯛ ꯂꯥꯛꯁꯟꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯉꯥꯡꯇꯛ ꯇꯧꯕ ꯃꯃꯤꯠ ꯑꯗꯨꯗꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯏꯔꯪ ꯂꯪꯅ ꯎꯔꯤ ꯃꯃꯤ ꯑꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯕꯤꯟꯗ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯕꯤꯟꯗ꯭ꯌꯥꯅ ꯇꯨꯝꯂꯤꯕ ꯅꯥꯀꯟ ꯑꯣꯏꯔꯞ ꯂꯦꯞꯇꯨꯅ ꯂꯩ ꯃꯨꯟꯅ ꯆꯥꯗꯣꯛꯈꯩ ꯌꯦꯡꯉꯤ ꯕꯤꯟꯗ꯭ꯌꯥꯅ ꯇꯨꯝꯂꯤꯕ ꯑꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯇꯥꯡ ꯏꯆꯥ ꯆꯥꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯃꯪꯉꯤ ꯑꯃꯨꯕ ꯂꯩꯆꯤꯜꯇꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯁꯟꯗꯣꯛꯈ꯭ꯔꯦ ꯌꯨꯝꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯃꯄꯥꯜꯅ ꯆꯤꯡꯕ ꯀꯌꯥ ꯑꯗꯨ ꯄꯨꯡꯃꯝ ꯍꯦꯛ ꯃꯝꯅ ꯎꯍꯜꯂꯔꯤ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯇꯣꯛꯂꯕ ꯃꯇꯨꯡ ꯕꯤꯟꯗ꯭ꯌꯥꯗꯨ ꯀꯤꯆꯟꯗ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡ ꯃꯪꯕꯒꯤ ꯃꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯖꯥꯎ ꯑꯗꯨꯗꯤ ꯀꯥ ꯁꯤꯟꯕ ꯊꯨꯡꯅ ꯃꯩ ꯊꯥꯜꯂꯝꯃꯤ ꯕꯤꯟꯗ꯭ꯌꯥꯅ ꯑꯁꯨꯝꯅ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯀꯤꯆꯟꯒꯤ ꯃꯩ ꯑꯗꯣ ꯐꯠ ꯃꯨꯠꯈꯤ ꯀꯤꯆꯟꯗ ꯅꯠꯇꯦ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯒꯤ ꯔꯨꯝ ꯄꯨꯝꯕ ꯃꯩ ꯂꯣꯏꯅ ꯃꯨꯠꯈꯤꯕꯅ ꯑꯣꯏꯔꯝꯃꯤ ꯇꯧꯔꯝꯃꯤꯕ ꯊꯕꯛ ꯑꯗꯣ ꯍꯨꯟꯗꯣꯛꯂꯝꯂꯒ ꯕꯤꯟꯗ꯭ꯌꯥ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯌꯨꯝꯖꯥꯎꯗꯨꯒꯤ ꯖꯦꯅꯦꯔꯦꯇꯔ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ ꯃꯝꯅ ꯃꯝꯕꯒ ꯌꯨꯝ ꯑꯗꯨꯅꯒ ꯆꯥꯎꯕꯒ ꯄꯥꯁꯤꯟꯅꯈꯤꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯣ ꯇꯝꯊꯤꯔꯕ ꯃꯐꯝ ꯑꯃꯒꯨꯝꯅ ꯕꯤꯟꯗ꯭ꯌꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯍꯜꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝꯅ ꯖꯦꯅꯦꯔꯦꯇꯔ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯣꯝꯗ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯑꯉꯥꯡ ꯃꯆꯥ ꯈꯔꯅ ꯅꯣꯛꯇꯨꯅ ꯈꯦ ꯈꯦ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯕꯤꯟꯗ꯭ꯌꯥ ꯃꯈꯨꯠ ꯑꯅꯤꯅ ꯅꯥꯀꯣꯡ ꯑꯗꯣ ꯆꯦꯖꯦꯠ ꯃꯦꯟꯁꯤꯜꯂꯒ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯨꯅ ꯊꯥꯡꯉꯤ ꯎꯆꯤꯟꯅꯆꯤꯟꯅ ꯖꯦꯅꯦꯔꯦꯇꯔ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯤ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯆꯪꯉꯤ ꯃꯥ ꯑꯗꯨꯒ ꯖꯦꯅꯦꯔꯦꯇꯔ ꯂꯩꯐꯝ ꯑꯗꯨ ꯇꯝꯅ ꯒꯣꯡ ꯒꯣꯡ ꯆꯪꯁꯤꯜꯂꯤ ꯖꯦꯅꯦꯔꯦꯇꯔ ꯑꯗꯨ ꯑꯣꯟ ꯇꯧꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯥꯛꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯗꯨ ꯈꯖꯤꯛ ꯂꯥꯞꯅ ꯇꯥꯔꯝꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯅ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅꯤ ꯀꯣꯟꯅꯊꯪꯗ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯗꯣ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯑꯗꯨꯃꯛꯇꯨꯗ ꯆꯞ ꯂꯦꯞꯈꯤ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯄꯒꯤ ꯁꯥꯍꯨꯝ ꯃꯁꯥꯗ ꯐꯪꯉꯤ ꯕꯤꯟꯗ꯭ꯌꯥ ꯖꯦꯅꯦꯔꯦꯇꯔ ꯁꯦꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯕꯤꯟꯗ꯭ꯌꯥ ꯑꯗꯨꯒ ꯁꯣꯔꯗꯣ ꯇꯅꯤꯛ ꯇꯅꯤꯛ ꯍꯣꯟ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯎꯔꯦ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝ ꯅꯨꯄꯥ ꯑꯗꯣ ꯑꯔꯤꯕ ꯃꯇꯝꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯤ ꯃꯩ ꯃꯝꯕꯒ ꯑꯣꯏꯕꯒ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯅꯛꯄ ꯃꯔꯝꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯕꯥꯏꯊꯣꯡ ꯕꯤꯟꯗ꯭ꯌꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯂꯝꯃꯤ ꯑꯅꯤ ꯕꯤꯟꯗ꯭ꯌꯥꯅ ꯌꯨꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯄꯤꯛꯆꯔꯗ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨꯃꯛꯅꯤ ꯍꯦꯂꯔꯤ ꯏꯁꯋꯔꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯕꯤꯟꯗ꯭ꯌꯥ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥ ꯁꯤꯗ ꯁꯤꯔꯕꯣ ꯍꯦꯛ ꯃꯥꯜꯂꯤ ꯆꯦꯟꯐꯝꯁꯨ ꯂꯩꯇꯦ ꯃꯥꯒꯤ ꯆꯦꯜꯂꯕꯁꯨ ꯍꯤꯡꯂꯣꯏ ꯃꯔꯝꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯅꯛꯅ ꯂꯦꯞꯄꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯨꯄꯥ ꯑꯗꯣ ꯑꯀꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ ꯃꯤꯅꯣꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯁꯨ ꯑꯍꯣꯡꯕ ꯅꯥꯏꯔꯛꯏ ꯍꯧꯖꯤꯛꯇ ꯁꯤꯠ ꯅꯥꯟꯅ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯇꯥꯛꯐꯝꯕꯁꯤꯡ ꯊꯤꯡꯉꯝꯗ ꯇꯥꯕ ꯌꯦꯇꯨꯝꯅ ꯐꯣꯠꯈꯤꯕꯒꯤ ꯃꯃꯤ ꯀꯌꯥꯁꯨ ꯇꯥꯕ ꯃꯥꯏꯊꯣꯡ ꯑꯃ ꯑꯣꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯕꯤꯟꯗ꯭ꯌꯥ ꯃꯈꯨꯠ ꯑꯅꯤꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯒ ꯃꯃꯤꯠꯇꯨ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯀꯟꯅ ꯂꯥꯎꯏ ꯃꯥꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯁꯤꯟꯕ ꯊꯨꯡꯅ ꯅꯤꯟꯗꯨꯅ ꯇꯥꯏ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡ ꯕꯤꯟꯗ꯭ꯌꯥ ꯁꯣꯔ ꯑꯗꯣ ꯇꯅꯤꯛ ꯍꯣꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯡꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯂꯦꯞꯂꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯩꯁꯨ ꯄꯨꯡꯉꯥꯟ ꯉꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯟꯗ꯭ꯌꯥ ꯊꯤꯟꯊꯕ ꯇꯧꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯅꯤ ꯔꯣꯍꯤꯠꯀꯤ ꯃꯃꯥ ꯔꯤꯖꯨ ꯑꯃꯗꯤ ꯃꯄꯥ ꯁꯟꯖꯦꯗ ꯔꯣꯍꯤꯠꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯇꯨꯡ ꯏꯟꯅ
Makoi anido mamang nupi Bindiagi manakta laami. Bindia matomta lay haibado makoi aniso yum aduda lay na balakpani. Mama mapalakpagi haraw pagi fongdok po ina chaklen amaso chilami. Chaktok laba matong makoi ngihak awa nungay wari sanarami aduga magi room da changduna fo thanarami. Rizuga sanjegadi Bindiagi bedroom oiriba room aduga mayokna na layriba room aduda tumlami. Ahing nungyaygi matamni pung baroga minit 12 chatpa adwaini. Hallway paring aduda kanagumba miyoy ama hanggat handa chatpagi khongthang makol tarakpa aduda. Rizu mikap khangtok thoklaklami. Room adugi musi ngaliba table lim adugi mangalda. Sanjoyni isi na tumliba adui. Rizu mabukning de khali. Bindiya oiraba zala. Kari amuk tawrabano ni masiba. Asi haiduna phamungdagi kumthaduna thonglomda laami. Aduga thong adu hangduna hallway aduda makokli thoklaga yingi. Kana su satpa udi aduga Bindiagi roomgi thong adusu thingjinduna leirami. Magi wakalna oira male khanduna Rizu amuk hana thong adu thingjingi tawi. Adubu mikup aduda amuk su tariklami. Living room adomda miyoy khara wari sanabagomna juja tawbagi makholdu. Yum asigi maramda karisu khangzadabi Rizuni. Juja tawna wari sanariba ado yum manungda Hurana changlakpa oirangani khanna Rizudo makhong tapna thangduna pakhatlap tawna staircase adomda laami. Staircase aduki mapa hek yobaga masa ado kunthaduna mangak hairap cheptharaga living room adomda yinglai. Adubu kanasu layba udi room adusu mommi. Mapandagi khajik changlakliba mangal kharaduna natana atay mangal amata fangdi. Rizu amukso machanda tapna soli. As kainone makhol kharadi takhingum tawbuni daiba. Asi haiduna Rizu masado tapna non khalli aduga mamay layduna chatki hek tawbaga nasjatna na uhawi. Angobu ngaktu setpi nupi amakhakna staircase adugi aruiba step aduda leptuna manguda munna yiklakpagum tawrkhiba saktam ado. Rizu phat amamu mamaydo layduna yingi. Hauzik nupi aduna lepkhiba maikay adomda. Adubi nupi adudi adumak layram khidi. Rizu amamba marek aduda makhong tapli thangduna staircase aduda kumtharaklami aruiba step ado yorumdai. Aduda magi makhong yet adugi khumit mapa aduda chot lauba ing lauba khuj sa kharana tapai silakpa aduda Rizu khanglau lawi aduga makhong ado fadrang kauduna khud adudagi nanthokna na bahotnai. Ima Bindiya Sanje adumna mana fana kana kaurabasu magi khonjal adu mafam adu magtada ninduna nei. Makhong adu mana kana phrang kaubadagi kona thangda magi makhong pairiba khut adu fat thadori. Madudagi Rizu mamai adu hut laiduna mafam adudagi senthoraki staircase aduda. Adubu mana staircase ki maton yoba nangdringai magi hek mamang magtada amuksu leplaga leirami. Nupa amagi wangnaba saktam. Hek yengbada yamna sathiba manba akiba pokpa nupa amagi saktamni. Ambamba marak aduda langtruk langba nupa adugi mit anina. Mangonda munda yenglakpa aduda Rizudu mihul mathau maram khangdaba makai chungkhalai. Thangnaba mikupta nupa ado maya launa kathorai. Makhyat ado narum yoba makai lauba makai kathorai. Maya ajudagi ikhengsu joro chenthrai. Mamai adusu yetumna fort khibagi saktam masang thingamda lairi. Nupa adugi tamthiraba kiraba saktam aduda Rizu staircase aduda amuk chenthrai. Khongpham chahaudabadagi amuk sujinduna tai. Khonglai thuna fot haugatli aduga kitchen da chensilai. Kitchen gi thong adu lok tawraga sort tanik honduna thong aduda pakhatna yengduna lei Rizu. Mikup aduda ne magi matung oirapna miyoi amana sauna makhong thinduna chatpagi khongthang makhol ama tarakpado. Rizu khangpre khangna matung phat onduna yengi. Mikup aduda magi mamai do chapchana miyoi amagi makhong mathaktagi yan thaduna leirami. Rizu sor ado tanik pona makhong aduda tapna asum yengkhatli. Haujikti ure kanaguma miyoi ama saling mathakta thori na yanduna leiramba adugi makhong ni hai. Magi mama magtada miyoi ama thori yalaga leirambagi akiba adu koktringai marak aduda amuksu kitchen gi thong ado sapu kana gam haida thilaklam. Sapu ado aduki batik kan thong ado phakairakadaba mali. Rizu chenfam laiti kapkadabada mangairi.
kanna sulawi ma. Aibu kanbiyo. Kana lege. Aibu mugde kanbiyo. Aigi thawaibu kanbiyo. Adubu mamlaba kitchen adugi manungdagi Rijugi khonjal aduso mapan thokpa ngamda adumak ningduna leri. Thangnaba mikupta thong thilamba ado chap lepkhre adubu selingda thori yaliba misak adudi adumak leri. Thong thinba lepkhiba aduda masado chaning tara sordo amurak hondokpa loidringai. Khangkhauda selingda thori yaliba miyoi ado leimai thakta makol hauna bam haina taraklami. Riju hantakte miyoi aduda hanna yenglamda thong adomda prap laami. Adubu thong adudi mapandagi log toramba oibana hangdo uhaiba yaramdi. Tanja aduda kitchen ki blab ado masa matamda tapna ngalaklami. Haujikti mayak sengna kasin kuya loina uba fangli. Leimaida tarakhiba asiba haksang adusu taramdre aduga kitchen ki thong adusu hangdokpa yarakli. Riju sor amurak hontoi mikup aduda uraklami. Kitchen ki kasin aduda leptuna leiramiba nupi adugi saktamdo. Ariba matamgi pizon setpi masak yamna fajabi nupi ni. Manglangi matawgumna nupi ado Riju da ningamda yenglamni. Mamit magna uriba saktam aduda thajadraduna Riju makut ani changna mamit ada suru noi aduga amuk nupi adugi maikay da yenglakpa matamdadi nupi ado adumak leiramdri. Somda sanjena tumliba room adugi manungdani. Mara ningay da na tumligay tanja aduda magi masada supliba blanket adu tapna hong adamda chingtharakhi. Sanjay da mamit ushin na blanket adu singkhali ngihak lairaga amuk chingthakhi. Asamna tawna ahum marirak blanket adu makhada chingthakhiba aduda Sanjay mikap thoraklami. Mamit adu fakli pangduna haugalai aduga blanket adu chingkhatuna amuk hipnanaba tawi. Mikap aduda uri magi nakanda Riju hiplamba ado thong lomda haifet yengi. Sanjay thong hangduna leiramba aduda mabukningda khali. Makhada kumkhri male. Handakde blanket adu singtharaktre aduga masu tumthaba yadre adumak. Mara asamna mamiti ushin tumthabadi yada. Phamung aduda hiplaga leiringai tanja aduda. Phamung makhadagi kanagumba miyoi kharena juja tawna. Murum sauna wari sanabagi makol adu taraklami. Sanjay mamita fatpang. Mana mamit hek pangbaga taramba makol adu lepkri. Amuk hek mamit adu ushilaga makol adu tarai. Handakte chingnaba amaga loinana Sanjay blanket ado masadagi lokthoknaga phamungdagi kumthai aduga kang khamakha aduda pakthaduna yengi kari leige khanna. Musi ngaliba table lem adugi mangalda uri. Kang khamakha aduda kanaguma miyoi amakhak tubakta sinduda famlaga matomta murum sonduna leiramliba ado. Madu ubada Sanjay prap table adugi manakta laktuna lem adu lauraga mai krangalali. Aduga phamung manakta amuk laktuna kang khamakha adu yengi leiriba miyoi adu kanano khanna. Dubu mana mai adu thalaga yenglobam mikop adu dadi kang khamakha adu da leiriba miyoi adu magi nupi Riju oiramni. Sanjay ngakna kawi. Riju kaidawriba nangdi aduda. Riju kumde muna Sanjay da yengbada mak yeng nokfet tori e aduga kudak kundana kang khadagi thori. Sanjay amuksu hangi. Kaidawri nangbo asida. Riju yamna nungseba khonjal da khumla ami. Kaisa tawdi sum makhada kike lege haini yenglambadi. Wase haraga Riju phamungduda kakhattuda hipki. Riju ki maong matau amadi wangang sangang sing ado Sanjay khajik chingnarap tawi adubu ka hena khanjiluba tawda masu phamungduda karaktuna hiplari. Dem aduna bedside table aduda thamli. Sanjay tumthaba ngihak oirakpa adoida Riju mathong maram khangdaba akiba surda isai tablap sagla ami. Sanjay mamit ushin hairak as tumuba pung ayawrimi. Mara adamna hek haibaga Riju tu nupa amagi khonjal da khumla ami. Aingonda adamna haiba yabra. Riju gi khonjal ado hek tabada Sanjay mamit ado khangpang pangi aduga magi nakanda hiplibe Riju oiramdri. Adubu magi nakanda hipliba misak ado tam thiraba nupa amagi saktam oirami. Mamay aduso dakpham masing khangda tari. Yetumna chafot khibagi dakpham sing asu yawi. Khayat adusu narum yawa makhilaw aduga isu mayam amatari. Nupa adugi tam thiraba saktam adu ubada Sanjay khangprek khanglaw lauraga phamungdagi songthai. Phamungda hipliba
Nupa aduso san sara saraduna tapna tapna famungdagi kumthai aduga Sanjaygi manak tamna changsilaklami. Sanjay su tung halla halladuna nupa aduda yingna asumna thonglomda laki. Nupa aduna magi manakta hena changsilakpa aduda Sanjay mamito hut layduna room adudagi senthokige tawi adubo thong ado thingzinduna leiramli. Sanjay makut yet oi ani sangna thong ado sapu kana thilli. Thongango Riju Bindia Thongango adubu kanana sumake khonjal takhidi. Sanjay matung ondori yengba matamda tam thiraba nupa aduga saktam ado tamna asum changsilaklami. Sanjaygi manak yaugadaba khongkap khara khatang gairaba aduda nupa ado tapna mahi onthorai. Mahi aduso angangba machuni nabrab lawi nang lawi yengbada taibang miyoybagi ikheng yamna mali. Magi hek mimang maktada nupa aduna I onkiba aduda Sanjay sor honi haiba kaukri. Mamay adudagi humang anapi tap kari mikop na humsingna leima. Tanjaduda amusu room adugi lokto tawduna thamliba thongnaw ado masama tomta lokto hangtokchari. Thongnaw mapadagi aying manungsit liri sisilai. Aying manungsit aduga loinana nupi amagi nungsiraba khonjal na isay sakpagom yum adugi mapandagi taraklami. Sanjay makut anina na manakungdo meli. Nupi adugi khonjal adu tabada. Khoithum labasu mun asum tasilabadi isada akiba po I tu kyaw song. Sanjay magi hek mamang maktada leimaida I napdap launa tarakpa aduda nakungda makutna mesilamba ado fathadoi. Aduga mathakta tapna yengkhatli mikop aduda uri. Seling mathak aduda miyoy amakak thauri yanduda leiriba ado. Miyoy adugi mangaktagi sintharakpa I aduna. Masa phawduna sintharaklaga magi makhong adudagi tapna tarakpa ikhingni. Mikop aduda room adugi thongdo sapu kana hangturi. Kanana no kamdawna no khangda tanja aduda Sanjay lauraga room adudagi senthore living room tamna. Somda kitchen aduda leiriba Riju sutari Sanjay na laubagi makhol ado. Madu tabda Riju prap senthore kitchen dagi. Living room aduda makoi ani thengni. Somda Bindiagi room manungdani phana thenglaba phawba tumthaba yadima kona thangda hairap hiptharakba timing aduda magi roomgi thong ado mapandagi kokuk haina thinbagi makhol ado taraklami. Nan khegi nimita oiram labadi ki khradabani ma adubu ngasidi masada akiba amata pokludre maramdi magi manem amadi makubok aniso yum aduda punna leibanida thong thilak iba misak ado Riju natraga Sanjay oirangani haina Bindiagi wakalna khalami. Masada shupliba blanket ado lokthokle aduga phamundagi kumthaduna thonglomda laktuna thong ado hangi. Adubu mapandagi kanasu leiba udi. Mane maku anina tumliba room adugi thongdudi thingjinduda adumak leiramli. Madu ubada Bindia masada akiba khazik phawraklami. Prap thuna thong adu thingjili aduga phamungda laktuna phamung mathakta kakhatun hipima. Adubu fatraba THAWAI mirel aduna Bindiabu odpa aki akhang pibadi leplamdi. Phamung mathakta aduk kijana THAWAI wana tumlibi mahak adubu taibangda hingna thamlaroi matagum hena saphungba haurai THAWAI mirel aduna. Second kharagi matungdani Bindiagi room adugi thongnaw aduda amuk kokok haina tapna thilai. Bindia blanket aduna makok yuna subsili. Ngan khaiga manadaba maongda ngasina ka hena akiba po I masado. Thangnaba mikupta magi phamung mamang adu magdada kanaguma miyoy amada hangad handa satuna leibagi khongthang makhol ama taraklami. Kona thangda makhol aduga loinena nupi amagi nungsiraba khonjal na tablapna isai sakpagi makhol su taraklami. Bindia sordo tani hon tumina leiri blanket adugi manungda. Second kharagi matungda kona thangda makhol ado magi hek mamai mapada chapchana lepki. Isay sakliba nupi adugi makhol su khazik haugalak tongna mayak sengna tarakli. Haraw tayambagi isay sur nati. Tabada isada akiba pokhanba isay surni. Bindia sor amuktang sangna hondoi. Hondokliba sor ado loifw magi blanket to fatching thaki. Bindia khangprak khangna mamit ado fatfangi magi hek mamai mapada. Tam thiraba nupa amagi dakfam tana thallaba maithong ado magi mamai nakna mangonda munna yengduna leirami.
Bindya amuktang kanna lawi aduga magi makhut aduna nupa adugi maithong ado kanna inthoklaga phamungdagi phuk hagotuna thonglomda lakke tawi adubu mana thong adugi marak yoba nangdringi ing lauba chosot lauba khut amakhakna magi bakhonggi khumit mapa aduda tap phaduna mabu thongnau adumda suru laktuna chingdaga pukhi Bindya kana lauduna makhutna karigumba posak amada yanaba honai adubu yamna thuna mabu makhung paiduna chingkhibana posak amatada lamba phanglamdi asuna mabu chingduna purakpana thongnau aduge manakta yaurakli matang chapsana thongnau aduso masa matamda sapukana gam launa hangturai Bindya su thongnau aduge makhada singthaki khut aduna magi makhwangi saruk aduge makhadi thongnau wangbada leikri aduga makhwangi mathak adudana yum manungduda leiri Bindya kapladuna lawi kanbiyo ai bubungde kanbiyo matang aduda Bindya gi mamang magdada tandan khara tapna paireklami tandan sing ado magi mamangda chapsana lepki aduga nupi amagi saklo lawraklami masak matau ing tapna fazabi ariba matamgi fizol setpi nupi amani nupi ado Bindya da no fit tawraklami aduga magi makhut tuna tingthoraktuna Bindya gi makhut ado samlaga thongnau adudagi chingtharai Bindyana magi room manung aduda hek changlakpaga thongnau adusu masa matonta adumak thingjinjaki Bindya saning tana sor ado amurak sangna huntoi mana magi mangda leplibi nupi aduda yenglakpa matamdadi nupi ado adumak leiramdri mathangi numitni makhoi uhumda thokiba thaudok sing ado amana amada linarami madugi matung khudakta risido laknaba pau pikri numit adugi nungthulda risido amaibi amaga loinana la ammi amaibi aduda makoina wari pumba liduna khangalaba matungda amaibi aduna asumna hairami ai amuktang ne isor kurumduna yengi asi haiduna nupi aduna mamito jejet usinduna second khara yenglaba matungda yum asida thokiba thodok pumba loina khangba ngamli nupi aduna asumna hairaklami yum asida nupa amakhak lirami nupa ado makok sakpa psychiatric patient amani nupa ado mihoibagi I uba yade I hek ubaga magi masada mi hatningbagi inot ama pokpa misakni nongma numit amadi nupa aduna magi angawbagi laina ado horakpadagi masamaki nupi ado thangni yanduna hatki adugi matu magi hek macha nupa adusu hatki makhoigi imungse atopa imungi miyoi singa sangthok sangsin tawba imung natabani na nupi aduna angang aduga sibagi maramda kanamtana khangkhidi matam kharagi matung nupa adusu masa matamda sijaki ma hek sikiba adudagi yum asigi manungda akiba thaudok kaya thokpa huraki yum thangnaba miyoi singna changduni yenglubada pathapum tharaba asiba hakchang singa do thengnaki matam aduda yum asisu Rainy State Agent singna lauki amadi yum asida mi lehenba yauraki adubu mi amata leba ngamkhidi yum asida leiriba nupa adugi thawai aduna atopa thawai kayabu launaba honari aduga magi nupi adugi thawaina mayam adubu kannanaba honari nakhoida ka hena kihlakliba ado nupi adugi thawaini nakhoibu manghan ta ange haina kihanba nate yum asidagi chatkinaba kihanbani nakhoina yum asidagi chatrabadi nakhoigi afaba kaidonungda oiro asumna nupi aduna wari kaya ama lirami adugi matung yum aduda leiba yararoi khana makhoi singsu potchai singdo hondoklaga yum adudagi thoraklami aduga chatkirami makhoina chatkiba ado yum adugi thongnaudagi nupi amaga angang nupa macha amagana nokfet tawna yenghori matang asida wari ase loijari wari ase patok chaba matamda soikiba yaurabasu mayamna ngakpiyo haijari